ngasi November gi tang ama ing kumja lising aniga sukna kun mari irai numit numidangi pung nipan ga minute kun taraba matam asida amukok Jirbam District Committee amadi All Jirbam Pangal Women's Welfare Association anigi mihut singna punna press release ama pangthokchari hariba press release asi hojik ma social media amadi pauche singda phongnariba Muslim amana mitei chanura ama puraga chatkre hariba wafam asiga mari leinanani aikoina singdokchaning badi hariba nupa adu Jirbam gi natte Assam gini haiba wafam asini karigumba Jirbam gi manungda leiba pangan macha amana masigumba thodok asi tawba taragadi hanasu tawkhiba leitri karigumba masigumba thodok asi thoganingda thodok asi tawrakpa taragadi aikoina warak patiam tawjagani